Madagdi no wala pamatamda dimple sumhagi mapada lali sigam ta unabi ohadun halaki ngarangi yamno no waito party do mahali yamno no han krai dunale mapana di mema ibu atop thabole mi as baba mahagi khonjela se pura magic ka chamane andadi tabiyu ka droge mahana mapala sumna habi maramdi makogi music company male aduki music company do hojikti run phajana tawdre karigumba lali laktuna mafam aduda mahaki sai singa do amasung mahaki sering singa do pi pataragadi Makoi company se amu hana hinkalapu yai habagi wakalonda mahana mapala sumna hijakibani mapana di kaino mi bimna ngalite mahaki khonjela sebu magic yawen haisibo hauji matamda karai di magic nomi madru machan pitna suma pada baba mahaki khonjela se amtri tabiraga yembiu katoroke madig di mapana re ibe madimpa nana kar tongduna sapa matamda mafam amada karigumba matari na khalo isai natraga music adu taruba matamda nang gali dagi kumtharaktuna dance towning ba phawba yauk taragadi aduga mafam aduda traffic adu jam oiduna mafam adu leiba mising aduna nangonda munna yengbagi mongda leiraba maduni asema music haise masugumna nang tawba yaukhrabra madura machan piduna yaudri haidun harake madura mapaduna madu engondagi thokpa yaukre madubuni ne music da magic haise aduga music ki ihulado madudani phawribasi music yana phajaba haiba taragadi music ado thamoida pangadabani Madigda masana pidonare traffic jam aduna mi sing aduna yengbagi mahota makhoisu yauksalakna dance tawba taragadi kamai tawba papa madigdi mafam adu tarba matamda mapalu sungal taraduna kaino nang haidubo madama masana pina chakuna baba ibu thajabiyo me mahagase pura phawbani pura superstar ni haiduna hari awtali tabiraga yengbiyo haiduna mapadu mahala hijarami pare nangi superstar poro dudi haiduna harakki mafam adu tarba matamda somna kanda Dimple di haro bangi ang kweli ta bahay bido waiki. Pare ay susalagi ko hadin mapadang toropo matamda. Baba mabudi mapam sila ko bero. Ako'y na magi mapam sa tabi aroy. May mapam do salaga tadra diya aro hadin haray. Ko'y no isibo. Kalay talo dino. Matawaso na dimple lam sa magi mapado so. Lali ni he yutak pala ko bender do lalami. Mako'y mapam do saklo to laki mapado di saklo lam de machano pido di. Nupa may ang pamri na mahag saklo to lemli. Mafam adu tawnariba mawngsing adu uruba matamda mapa masadudi yamna hainadabadi phawramni madigdi machana pidra mapana ibe nang wai khoibu mafam sirla libisibu chumbrane madama machana pine baba nang mathai saganuda mafam masira I paulai logduna loirapani mafam masira laktuna mahal he yakshapni ado ngatadi ngayu magi seido amdali taragadi yem yoaduna re madru mapaduna pharine taragi ni bema adubu mahaku kalai dai banone madigdi dimpalna koilai leiduna yekpa matamda lalisu mafam aduda Glass sama pare dunu yuthaknu lembai mawngadu uba matamda babadu adalaitu asiro hasibo masa si yengodi luaidana madar machana pina baba mahagase hadakta phagwal turiba superstar odiribani tawda makoina mafam adra phamna leiringi matamada yungawom laduna makoida khajalami nupaduna makoi tebala dulatuna phamduna khajalakoi mawngadu urba matamda papaduna mafam adudagi hainadraduna aidi chale ko haduna hagwaltuna tholakhi amasung mapana masana pidagi khudang adu paiduna mafam aduri jingaduna puthurai masana pinadi baba amtangai biu haiduna laudadu lejarami madagidi khangkhawduna somla kanda lalisu yu phulda thajalaba matungda mahake chaileng chingadu mathang tholai malari here no modi aisu thawan michagoina nangi lanata ngalagi aduga masina aigi punsigi aroiba wari do jarage Matam amada aikoini ge thamoi asi punna mihun chongminarambani somla kanda mapa masa dusu lali gi sereng adu tarbo matamda makoichu handuna yingki madigi lali na makatari kari gironga siti aikoini ge thamoi gi marakta kanana nu line ma chimbiri base aina nambu tatana ni phalang kya da aina sereng kya maram iri adubo mayai dali nangi photo loina thamli matawdu urba matamda somla kanda Dimple ki mapadrusu maake sairing singasi phajai khaladuna nongalapu matamda makoisu lali ki memdalai lalisu ma bamit phali tum hagole mala kumtharakpa matamda mafam aduda Dimple amasung maaki mapadu phamdana lermai mawngadu uruba matamda mahaksu yamna ngakchaba haibadu waiki madili Dimple hagoladuna lali nana party duda tawkhibada nang nisinglipra madili lalisu sorry madam ai tawiyang tawkhibada nati mafam adu tarba matamda mapala hagoladuna re Kanaguma misagamtuna thabagama tabu matamda tawiyam tawomta yaudabani nana tawgadabduri adum tawkhredana ado aigi party dugi compensation di kanana piduriba
ꯑꯩꯅ ꯀꯔꯤ ꯇꯧꯈꯣꯒꯦ ꯍꯥꯏꯗꯨꯅ ꯂꯥꯂꯤꯅ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯕꯦꯟꯗꯔꯗ ꯍꯦꯛ ꯇꯧꯕꯗꯨꯅꯤꯗꯅ ꯃꯗꯨ ꯅꯪꯅ ꯑꯃꯨꯛ ꯄꯥꯔꯇꯤꯗꯨꯗ ꯇꯧꯔꯝꯂꯦꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯗꯤꯝꯄꯜꯒꯤ ꯃꯄꯥꯗꯨꯅ ꯂꯧꯊꯣꯛꯂꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯂꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯝꯁꯤꯜꯂꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯔꯇꯤꯒꯤ ꯊꯋꯥꯏꯗꯣ ꯍꯥꯞꯈꯤꯕꯅꯤꯅꯦ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯩꯔꯦꯡ ꯀꯌꯥꯃꯔꯨꯝ ꯊꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯗꯨ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯂꯥꯂꯤ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕꯒꯤ ꯂꯝꯕꯤꯁꯦ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯅꯪꯕꯨ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯪꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯅꯪꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯁꯤ ꯑꯩꯅ ꯆꯍꯤ 5 ꯁꯨꯔꯦ ꯊꯤꯔꯛꯂꯤꯕꯁꯤ ꯐꯔꯦ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯎꯀꯣ ꯅꯪꯒꯨꯝꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯃꯒꯤ ꯊꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯤꯝꯄꯜꯒꯤ ꯃꯄꯥ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯗꯤꯝꯄꯜꯁꯨ ꯂꯥꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯣꯐꯤꯁꯀꯤ ꯑꯦꯗ꯭ꯔꯦꯁꯅꯤꯀꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯗꯤꯝꯄꯜ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯣꯔꯦꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯜꯂꯒ ꯂꯥꯛꯎꯀꯣ ꯃꯗꯨꯒꯤꯗꯤ ꯂꯥꯂꯤꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯝꯄꯜꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯇꯣꯏꯅꯗꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯝ ꯃꯇꯝ ꯂꯦꯟꯒꯦꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤꯗ ꯕꯕꯥꯗꯤ ꯅꯪꯒ ꯎꯅꯒꯅꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦꯅ ꯃꯍꯥꯛ ꯆꯠꯇꯕ ꯌꯥꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯗꯤꯝꯄꯜꯅ ꯊꯦꯡꯛ ꯌꯨ ꯂꯥꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯗꯤꯝꯄꯜꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯦ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯃꯤ 100 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤ ꯇꯦꯝꯄꯜ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯐꯕ ꯏꯁꯩ ꯍꯥꯏꯕꯗꯤ ꯐꯖꯕ ꯏꯁꯩꯁꯤꯡ ꯁꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯣꯏꯅ ꯂꯝꯖꯦꯟ ꯆꯦꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ ꯁꯔꯁꯋꯇꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯂꯧꯊꯣꯛꯂꯗꯨꯅ ꯂꯛꯁꯃꯤꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯊꯦꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯁꯦ ꯊꯣꯡ ꯂꯣꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯕꯕꯥꯗꯣ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯅꯪꯕꯨ ꯊꯤꯔꯦ ꯑꯗꯨꯒ ꯕꯕꯥꯗꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯗꯤꯝꯄꯜꯅ ꯂꯥꯂꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯀꯨꯗꯥꯝ ꯄꯥꯟꯁꯤꯜꯂꯗꯨꯅ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯂꯥꯂꯤ ꯅꯪ ꯑꯩꯈꯣꯏ ꯕꯕꯥꯗ ꯅꯪꯒꯤ ꯐꯖꯔꯕ ꯏꯁꯩ ꯑꯗꯨ ꯏꯔꯗꯨꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯁꯩ ꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯁꯩ ꯏꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯍꯦꯛ ꯁꯩꯔꯦꯡ ꯐꯖꯕ ꯏꯁꯩ ꯐꯖꯕ ꯁꯛꯂꯤꯕꯗꯨꯗꯤ ꯌꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯁꯩ ꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯏꯁꯩ ꯑꯃꯠꯇ ꯏꯕ ꯉꯝꯗꯦ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯏꯁꯩ ꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯡꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯁꯨ ꯏꯁꯩ ꯏꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯨꯁꯨ ꯏꯕ ꯉꯝꯗꯦ ꯃꯐꯝ ꯑꯃꯗ ꯆꯠꯂꯤ ꯑꯗꯨꯁꯨ ꯏꯕ ꯉꯝꯗꯦ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯕꯦꯟꯗꯔꯗ ꯄꯣꯔꯛꯇꯨꯅ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯩꯔꯦꯡ ꯊꯤꯍꯟꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯄꯤꯊꯛꯇꯨꯅ ꯊꯝꯃꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯣ ꯌꯥꯔꯦ ꯊꯛꯄ ꯌꯥꯕ ꯊꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯈꯔꯗꯤ ꯇꯥꯍꯜꯂꯨꯗꯅ ꯑꯩꯈꯣꯏꯕꯨ ꯂꯥꯂꯤꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯍꯥꯛ ꯃꯃꯤꯠ ꯃꯄꯤꯔ ꯆꯦꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦꯗ ꯂꯥꯂꯤ ꯇꯣꯛꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯣꯟꯅ ꯑꯃꯨꯛ ꯏꯔ ꯂꯣꯏꯔꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯨ ꯍꯤꯔꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯂꯥꯂꯤꯒꯤ ꯋꯥꯈꯜꯗ ꯍꯤꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯤꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯂꯚꯔ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯁꯩꯔꯦꯡ ꯑꯝꯇ ꯊꯤꯔꯔꯣꯏꯗ꯭ꯔꯣ ꯅꯪꯅꯗꯤ ꯊꯤꯌꯣꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯊꯤꯌꯣ ꯍꯥꯏꯔꯗꯤ ꯊꯤꯒꯗ꯭ꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯈꯤ ꯃꯁꯤ ꯏꯁꯩꯁꯤ ꯐꯗꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯗꯨꯒꯤꯗꯤ ꯂꯥꯂꯤꯅ ꯁꯛꯆꯔꯛꯏꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯁꯩ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯂꯝꯃꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤ ꯗꯤꯝꯄꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯁꯩ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯔꯪꯒꯔꯦꯖꯥ ꯀꯧꯏ ꯑꯗꯨꯒ ꯃꯁꯤ ꯀꯦꯁꯦꯠꯇ ꯐꯣꯡꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯤꯝꯄꯜꯒꯤ ꯃꯄꯥꯗ ꯇꯤꯚꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯑꯅꯧꯕ ꯁꯤꯡꯒꯔꯁꯤꯕꯨ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯂꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯝꯄꯜꯁꯨ ꯃꯍꯥꯛꯀꯤ ꯀꯨꯗꯥꯝ ꯑꯗꯨ ꯄꯥꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯂꯥꯂꯤꯅ ꯃꯁꯥ ꯃꯊꯟꯇ ꯀꯨꯗꯥꯝ ꯑꯗꯨ ꯄꯥꯟꯁꯤꯟꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯕꯨ ꯗꯤꯝꯄꯜꯅ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯉꯥꯎꯖꯔꯛꯄ ꯍꯧꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯥꯂꯤ ꯍꯣꯏꯅ ꯍꯦꯛ ꯆꯥ ꯊꯛꯄ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯃꯁꯨꯡ ꯍꯣꯇꯦꯜ ꯕꯣꯏ ꯑꯗꯨꯅ ꯂꯥꯂꯤꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯁꯨ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯒꯨꯂꯥꯝ ꯑꯂꯤ ꯍꯦꯛ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯁꯩꯁꯤꯁꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯇꯥꯖꯔꯝꯃꯤ
ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯥꯂꯤ ꯅꯪꯗꯤ ꯌꯥꯝꯅ ꯐꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯏꯁꯩ ꯑꯁꯤꯅ ꯀꯥꯏꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯍꯟꯖꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯁꯂꯤꯝ ꯑꯪꯀꯜ ꯆꯥ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯥ ꯊꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪꯒꯤ ꯏꯁꯩ ꯑꯁꯤꯅ ꯄꯨꯡꯅꯩ ꯅꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯥ ꯊꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯂꯥꯂꯤ ꯑꯩꯈꯣꯏꯗꯤ ꯆꯥ ꯊꯛꯄꯒꯤꯗꯃꯛꯇ ꯄꯩꯁꯥꯕꯨ ꯂꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯕꯣꯏꯗꯨ ꯂꯥꯛꯏ ꯍꯣꯇꯦꯜ ꯕꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯕꯥꯀꯤꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯁꯦꯇꯜ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯗꯒꯤꯁꯨ ꯅꯪꯅ ꯄꯩꯁꯥ ꯂꯧꯒꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯨ ꯏꯀꯥꯏꯕꯒꯁꯦ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥꯃꯤ ꯃꯗꯨꯗ ꯍꯣꯇꯦꯜ ꯕꯣꯏ ꯑꯗꯨꯅ ꯊꯥ 3 ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯅꯈꯣꯏꯅ ꯆꯥ ꯊꯛꯂꯛꯂꯤꯕꯁꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯗꯦ ꯃꯁꯤꯗꯤ ꯅꯈꯣꯏꯗꯤ ꯏꯀꯥꯏꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯕꯤꯜ ꯄꯤꯔꯨꯕ ꯃꯇꯝꯗ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ ꯀꯥꯅ ꯑꯗꯨꯒ ꯅꯈꯣꯏꯁꯤꯕꯨ ꯀꯂꯥꯀꯥꯔꯅꯤ ꯀꯥꯅ ꯀꯥꯏꯗꯤ ꯀꯂꯥꯀꯥꯔ ꯃꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯈꯪꯖꯗꯕ ꯃꯥꯜꯂꯤꯅꯦ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯥꯝꯅ ꯐꯖꯩꯅ ꯇꯥꯔꯤꯕ ꯏꯁꯩꯗꯣ ꯇꯨ ꯑꯁꯤꯒꯤ ꯂꯥꯂꯤꯁꯦ ꯃꯥꯅ ꯁꯛꯄ ꯏꯁꯩꯅꯤ ꯃꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯅꯈꯣꯏ ꯅꯃꯥꯟꯅꯕ ꯂꯥꯂꯤꯅ ꯁꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯒ꯭ꯔꯥꯗ ꯂꯩꯕ ꯇꯥꯖ ꯃꯍꯜ ꯑꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯥꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯩꯀꯥꯟꯗꯕꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯗꯤ ꯆꯥꯕꯤ ꯊꯣꯛꯏꯀꯣ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯆꯠꯈꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯁꯤꯁꯨ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯃꯤꯅꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯏꯁꯩ ꯑꯁꯤ ꯃꯩ ꯍꯧꯈꯩ ꯆꯀꯥꯀꯥꯏꯒꯩ ꯃꯃꯤꯡ ꯆꯠꯂꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯀꯥꯟꯅꯔꯤꯕꯁꯤꯅ ꯀꯔꯤ ꯏꯁꯩ ꯑꯁꯤ ꯀꯅꯥꯅ ꯁꯛꯂꯤꯕꯅꯣ ꯀꯅꯥꯅ ꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦ ꯂꯥꯂꯤ ꯅꯪꯒꯤꯁꯤꯕꯨ ꯃꯤꯁꯇꯔ ꯒꯨꯞꯇꯥꯅ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯖꯥꯠꯂꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ ꯆꯠꯂꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯃꯍꯥꯛꯀ ꯆꯠꯂꯣ ꯂꯥꯎ ꯍꯧꯒꯠꯂꯣ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯂꯤꯕꯨ ꯃꯈꯣꯏꯅ ꯆꯤꯡꯒꯗꯨꯅ ꯄꯨꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯒꯨꯞꯇꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗꯨꯗ ꯌꯧꯔꯛꯈꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯔꯨ ꯀꯣꯛꯄꯗꯣ ꯇꯥꯟꯊꯍꯟꯒꯗꯕꯅꯤ ꯆꯪꯉꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ ꯚꯥꯏ ꯅꯈꯣꯏꯕꯨ ꯇꯞꯅ ꯏꯪꯅ ꯆꯪꯉꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯁꯤ ꯍꯥꯏꯗꯨꯅ ꯂꯥꯂꯤꯅ ꯍꯥꯏꯖꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯗꯨꯅ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟꯅ ꯆꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯜꯂꯗꯨꯅ ꯆꯪꯉꯛꯈꯤ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯁꯩꯁꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯆꯤꯟꯗ ꯁꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯅꯥꯅ ꯁꯛꯂꯤꯕ ꯏꯁꯩꯅꯣ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕꯁꯤꯕꯨ ꯏꯁꯩ ꯑꯗꯨ ꯅꯪꯅ ꯁꯛꯂꯛꯑꯦ ꯑꯗꯨꯒ ꯏꯁꯩ ꯑꯗꯨꯒꯤ ꯄꯩꯁꯥꯁꯨ ꯐꯪꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯨꯞꯇꯥ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯒꯨꯞꯇꯥꯒꯤ ꯀꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯗꯨꯒ ꯐꯜꯂꯝꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯗꯨꯗ ꯒꯨꯞꯇꯥꯒ ꯎꯅꯖꯒꯦ ꯇꯧꯕꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯤꯗꯨꯞ ꯀꯤꯗꯨꯞ ꯇꯧꯗꯨꯅ ꯒꯨꯞꯇꯥ ꯎꯅꯕ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯒꯨꯞꯇꯥ ꯂꯩꯔꯝꯃꯤ ꯒꯨꯞꯇꯥꯅ ꯂꯥꯂꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯑꯩꯁꯨ ꯅꯪꯒ ꯑꯝꯇ ꯎꯅꯁꯦꯅ ꯇꯧꯔꯝꯕꯅꯤ ꯅꯪ ꯂꯥꯛꯄꯒ ꯆꯥꯟꯅꯔꯦ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯐꯝꯃꯨ ꯂꯥꯛꯑꯣꯅꯦ ꯑꯗꯣ ꯐꯔꯦ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨ ꯂꯥꯂꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯎꯔ ꯁꯨꯝ ꯆꯠꯄꯗꯨꯗ ꯆꯪꯉꯝꯒꯦꯅ ꯆꯪꯉꯛꯄꯅꯤꯗ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯆꯪꯉꯛꯏꯁꯤ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯈꯣꯏꯕꯨ ꯀꯧꯁꯤꯔꯁꯨ ꯇꯧꯔꯝꯕꯅꯤ ꯁꯦ ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯩꯕꯅꯤ ꯁꯦ ꯅꯪꯒꯤ ꯑꯍꯥꯟꯕ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯨꯅꯤ ꯂꯨꯄꯥ ꯂꯥꯛ 5ꯅꯤꯁꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯒꯨꯞꯇꯥꯅ ꯃꯁꯤꯗꯩ ꯍꯦꯟꯕꯁꯨ ꯅꯈꯣꯏ ꯀꯌꯥꯃꯔꯨꯝ ꯐꯪꯗꯣꯔꯤꯕꯅꯤꯅꯦ ꯃꯗꯒꯤꯗꯤ ꯂꯥꯂꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯝꯄꯜꯁꯨ ꯂꯥꯛꯂꯝꯃꯤ ꯗꯤꯝꯄꯜ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯂꯥꯂꯤꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯇꯧꯕ ꯍꯧꯔꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯒꯤꯗꯃꯛꯇꯅꯤ ꯇꯧꯗꯣꯔꯤꯁꯤ ꯑꯗꯨꯅ ꯗꯤꯜꯂꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯔꯤꯕ ꯑꯩ ꯅꯈꯣꯏ ꯄꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯅꯈꯣꯏ ꯄꯨꯗꯨꯅ ꯆꯠꯇꯥꯔꯒꯗꯤ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯂꯤꯁꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯕꯕꯥꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯒꯣꯂꯤꯒ ꯁꯦꯔꯥꯒꯗꯨ ꯄꯣꯔꯛꯀꯅꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯣꯔꯛ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤꯗꯤ ꯐꯖꯅ ꯐꯝꯃꯗꯨꯅ ꯂꯥꯂꯤꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯁꯨꯇꯤꯡꯗꯤ ꯄꯨꯡꯆꯥꯏ ꯑꯗꯣ ꯂꯥꯂꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯄꯔꯁ꯭ꯇꯥꯔꯗꯨꯕꯨ ꯀꯥꯏ ꯂꯩꯒꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯝꯄꯜꯁꯨ ꯂꯥꯂꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯝꯃꯤ ꯗꯤꯝꯄꯜꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯂꯤꯒꯤ ꯊꯣꯡꯅꯥꯎꯗ ꯂꯥꯂꯤꯕꯨ ꯎꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯂꯤꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯅꯪꯁꯨ ꯉꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤꯅ ꯑꯩ ꯑꯁꯤ ꯈꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯈꯟꯖꯩ ꯇꯟꯖꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯗꯤꯝꯄꯜꯅ ꯂꯥꯂꯤꯕꯨ ꯌꯦꯡꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯔꯝꯃꯤ ꯒꯣꯂꯤ ꯂꯥꯂꯤꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯨ ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯈꯪꯂꯣꯏ ꯃꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯁꯦ ꯑꯩ ꯅꯠꯇꯦ ꯅꯪꯅꯤ ꯍꯤꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯝꯄꯜꯁꯨ ꯍꯤꯔ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯗꯤꯝꯄꯜꯅꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯍꯤꯔꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯝꯄꯜꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅꯗꯤ
ꯂꯥꯂꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯂꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯗꯤꯝꯄꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯂꯥꯂꯤꯁꯨ ꯒꯨꯞꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯒꯨꯞꯇꯥ ꯀꯨꯝꯊꯔꯦ ꯑꯩ ꯂꯥꯛꯑꯕ꯭ꯔꯥ ꯁꯨꯄꯔꯁ꯭ꯇꯥꯔ ꯐꯔꯦ ꯗꯤꯜꯂꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤꯅꯦ ꯕꯦꯒꯁꯦ ꯄꯨꯔꯣ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪ ꯒꯥꯔꯤ ꯉꯥꯏꯔꯝꯃꯅꯤ ꯃꯔꯨ ꯂꯥꯂꯤꯅ ꯁꯥꯔ ꯅꯪꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯩꯁꯦ ꯂꯥꯛꯄꯨꯗꯤ ꯂꯥꯛꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯑꯥꯔꯀꯤꯇꯦꯛꯀ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗꯣ ꯑꯃꯨꯛ ꯔꯤꯗꯤꯖꯥꯏꯟ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯑꯅꯩꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯑꯣꯏꯕ ꯑꯗꯨꯅꯤ ꯗꯤꯝꯄꯜꯁꯨ ꯃꯄꯥꯒ ꯂꯥꯂꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯇꯥꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯃꯄꯥꯟꯗꯅꯦ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯦ ꯃꯐꯝꯗꯨꯗꯅꯦ ꯐꯖꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯂꯥꯛꯎꯀꯣ ꯒꯨꯗ ꯂꯛ ꯑꯗꯣ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩꯕꯨ ꯀꯩꯅꯣꯝꯃ ꯀꯥꯎꯔꯦ ꯁꯤ ꯆꯦꯛ ꯑꯁꯦ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞꯇꯣ ꯃꯉꯣꯟꯗ ꯄꯤꯔꯝꯃꯨ ꯃꯁꯤꯁꯦ ꯕꯦꯡꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯝꯄꯜꯁꯨ ꯂꯥꯂꯤꯕꯨ ꯆꯦꯞꯊ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯟꯊꯔꯗꯨꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯗꯤꯝꯄꯜ ꯂꯥꯂꯤꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯗꯤꯝꯄꯜ ꯕꯣꯔꯨꯏ ꯗꯤꯝꯄꯜ ꯃꯦꯗꯥꯝ ꯃꯗꯨ ꯗꯤꯝꯄꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯂꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯂꯤꯕꯨ ꯗꯤꯝꯄꯜꯅ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅꯗꯤ ꯗꯤꯝꯄꯜꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅ ꯈꯟꯖꯩ ꯃꯉꯣꯟꯗ ꯅꯠꯇꯕ ꯋꯥꯈꯜ ꯑꯃꯇ ꯈꯟꯖꯗꯕꯅꯤ ꯑꯗꯨꯕꯨ ꯗꯤꯝꯄꯜꯅꯗꯤ ꯂꯥꯂꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯂꯥꯂꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕꯣ ꯗ꯭ꯔꯥꯏꯚꯔ ꯅꯪꯕꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ ꯃꯗꯨ ꯂꯥꯂꯤꯅ ꯑꯗꯨꯕꯨ ꯁꯥꯔꯅ ꯍꯥꯏꯔꯝꯕꯗꯤ ꯃꯦꯗꯥꯝ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯅ ꯍꯥꯏꯅ ꯃꯗꯨ ꯗꯤꯝꯄꯜꯅ ꯂꯥꯂꯤꯒꯤ ꯀꯣꯂꯔꯗꯨ ꯁꯦꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯦ ꯈꯔ ꯐꯔꯛ ꯇꯥꯒꯅꯤꯅꯦ ꯃꯤꯁꯇꯔ ꯁꯨꯄꯔꯁ꯭ꯇꯥꯔ ꯃꯗꯨ ꯂꯥꯂꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯂꯤꯅꯗꯤ ꯗꯤꯜꯂꯤ ꯆꯠꯄꯒꯤ ꯋꯥꯔꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯗꯨꯗ ꯗꯤꯝꯄꯜꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯁꯦ ꯈꯤꯇꯪ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯑꯩ ꯈꯔ ꯃꯔꯨꯑꯣꯏꯕ ꯏꯚꯦꯟꯠ ꯀꯌꯥꯃꯔꯨꯝ ꯍꯣꯁꯇꯤꯡ ꯇꯧꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯏꯚꯦꯟꯠ ꯃꯦꯅꯦꯖꯔꯒꯤ ꯊꯕꯛ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯊꯦꯡꯁꯨ ꯊꯦꯡꯂꯅꯤ ꯑꯩ ꯍꯟꯗꯛꯇꯤ ꯈꯔ ꯐꯔꯛ ꯇꯥꯔꯦ ꯗꯤꯝꯄꯜꯁꯨ ꯂꯥꯂꯤꯒꯗꯤ ꯆꯠꯃꯤꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯂꯥꯂꯤꯅ ꯍꯤꯔ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯂꯤꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯒꯨꯗ ꯂꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯂꯤ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯝꯄꯜꯅ ꯆꯠꯈꯤꯕ ꯂꯥꯂꯤ ꯑꯗꯨ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯂꯥꯂꯤꯁꯨ ꯗꯤꯜꯂꯤ ꯌꯧꯔꯦ ꯗꯤꯜꯂꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨꯒꯤ ꯁꯨꯇꯤꯡ ꯇꯧꯏ ꯃꯍꯥꯛꯀꯤ ꯃꯦꯛꯑꯣꯚꯔ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯍꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯅꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯏ ꯒꯥꯔꯤꯗ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯀꯀꯥ ꯀꯩꯅꯣꯝꯇ ꯀꯥꯎꯔꯦ ꯁꯤꯒꯤ ꯆꯦꯛ ꯑꯁꯤ ꯀꯨꯜꯗꯤꯞꯇ ꯄꯤꯔꯝꯒꯗꯕꯅꯤ ꯑꯗꯨ ꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯝꯇ ꯈꯟꯒꯅꯨ ꯅꯪꯒꯤ ꯆꯦꯛ ꯑꯗꯣ ꯀꯗꯥꯏꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯂꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯅꯪꯒꯤ ꯆꯦꯛ ꯑꯗꯨ ꯑꯩ ꯊꯥꯖꯤꯜꯂꯝꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯂꯥꯂꯤꯅ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯄꯤꯔꯝꯃꯒꯦ ꯐꯔꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯣꯏ 4th ꯐ꯭ꯂꯣꯔꯗꯅꯤꯀꯣ ꯑꯗꯨꯒ ꯔꯤꯁꯦꯞꯁꯟ ꯑꯗꯨꯗ ꯄꯤꯒꯗꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯆꯦꯛ ꯑꯁꯤ ꯍꯦꯛ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯤ ꯀꯨꯜꯗꯤꯞ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯒꯤ ꯂꯥꯂꯤꯁꯨ ꯂꯤꯞ ꯇꯣꯡꯂꯗꯨꯅ 4ꯁꯨꯕ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯍꯤꯔ ꯅꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯂꯥꯂꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯃꯥꯗ ꯂꯩꯔꯛꯄ ꯍꯤꯔ ꯉꯁꯤꯗꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ ꯂꯥꯂꯤꯁꯨ ꯍꯤꯔꯒꯤ ꯀꯥꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯍꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯍꯣꯟꯗꯨꯅ ꯂꯩ ꯂꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯄꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯂꯤꯁꯨ ꯔꯤꯁꯦꯞꯁꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯦꯛ ꯑꯗꯨ ꯗꯤꯄꯣꯖꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯔꯁꯨ ꯃꯍꯥꯛ ꯂꯥꯂꯤꯒꯤ ꯏꯍꯨꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯗꯨ ꯆꯥꯅꯤꯡ ꯆꯃꯥꯡ ꯍꯣꯜꯗꯨꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯖꯔꯝꯃꯤ ꯂꯥꯂꯤꯅ ꯑꯃꯨꯛ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯤꯔꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯔꯁ ꯑꯃꯒ ꯊꯣꯡꯉꯥꯏꯅꯔꯝꯃꯤ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯤꯡꯁꯦꯜꯅ ꯄꯥꯟꯕꯅ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯍꯤꯔꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤꯅ ꯄꯣꯠꯆꯩꯁꯤꯡ ꯈꯨꯝꯒꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯖꯈꯤ ꯍꯤꯔ ꯂꯥꯂꯤꯕꯨ ꯌꯥꯝꯅ ꯀꯧꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯧꯕ ꯉꯝꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯔꯕꯨ ꯌꯦꯡꯉꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯥꯂꯤꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗ ꯇꯣꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯐꯨꯝꯕꯪꯅꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯃꯛ ꯂꯥꯛꯈꯤ
ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯂꯥꯂꯤ ꯃꯗꯨꯅ ꯂꯥꯂꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯥ ꯆꯠꯂꯁꯤ ꯂꯥꯂꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯊꯣꯡꯂꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯥꯏꯠ ꯃꯤꯔꯔ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯀꯥ ꯑꯃ ꯃꯩ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯄꯒꯨꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯤꯔꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯍꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤꯗꯨꯗꯒꯤ ꯃꯍꯥꯛ ꯍꯥꯊꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯔꯤꯁꯨꯕ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯍꯤꯔꯒꯤ ꯀꯥꯗꯨ ꯆꯪꯉꯛꯏ ꯍꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯋꯤꯆ ꯕꯣꯔꯗ ꯊꯤꯔꯗꯨꯅ ꯃꯩꯗꯨꯕꯨ ꯅꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯔ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯤ ꯍꯤꯔꯁꯨ ꯂꯥꯂꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯂꯥꯂꯤꯗꯤ ꯍꯤꯔꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯉꯛꯇꯕ ꯉꯝꯈꯤꯗꯦ ꯍꯤꯔ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤꯅ ꯃꯍꯥꯛꯄꯨ ꯄꯥꯝꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨ ꯊꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯂꯥꯛꯏ ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯂꯥꯂꯤꯕꯨ ꯃꯄꯥꯟꯗ ꯊꯝꯍꯜꯂꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯤꯔꯒꯤ ꯑꯅꯥꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯂꯥꯂꯤꯁꯨ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯗꯣꯛꯇꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯔ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯇꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨ ꯆꯠꯈꯤ ꯂꯥꯂꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯤ ꯀꯥ ꯃꯅꯨꯡꯗ ꯃꯍꯥꯛ ꯍꯤꯔꯒꯤ ꯃꯃꯥꯡꯗ ꯐꯝꯃꯤ ꯍꯤꯔꯒꯤ ꯈꯨꯗꯥꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯄꯥꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯤꯔꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯖꯔꯝꯃꯤ ꯂꯥꯂꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯍꯤꯔꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯍꯤꯔꯅ ꯍꯥꯏꯔꯛꯏ ꯂꯥꯂꯤ ꯅꯪꯁꯦ ꯅꯨꯃꯤꯠ 4-5ꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯉꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨ ꯂꯥꯂꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯂꯥꯂꯤꯅ ꯍꯥꯏꯔꯛꯏ ꯍꯤꯔ ꯅꯨꯃꯤꯠ 4-5 ꯅꯠꯇꯦ ꯆꯍꯤ 3 ꯐꯥꯔꯕꯅꯤ ꯃꯗꯨꯗ ꯍꯤꯔꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯍꯤ 3 ꯍꯥꯏꯁꯤꯕꯣ ꯃꯗꯨ ꯂꯥꯂꯤꯅ ꯐꯔꯦ ꯇꯣꯛꯑꯣ ꯌꯥꯔꯁꯦ ꯑꯗꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ ꯃꯗꯨꯒꯤꯗꯤ ꯍꯤꯔꯁꯨ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯌꯨ ꯊꯛꯇꯨꯅ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯈꯣꯏꯒꯤ ꯇꯤꯅꯦꯖ ꯃꯇꯝꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯕꯅꯤꯅꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯗꯤꯂꯥꯋꯔ ꯑꯃꯁꯨꯡ ꯑꯩꯅꯗꯤ ꯂꯝ ꯑꯁꯤ ꯀꯔꯣ ꯍꯦꯟꯕ ꯀꯌꯥꯃꯔꯣꯝ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯦ ꯑꯝꯇ ꯎꯠꯂꯧꯅꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯈꯨꯠꯇ ꯏꯕꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯠ ꯑꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯔꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕꯒ ꯇꯟꯖꯥ ꯆꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯥꯎꯊꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯗꯨꯒꯤꯗꯤ ꯍꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯣꯡꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯈꯤ ꯃꯁꯤꯈꯛꯇꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯞꯇꯥꯁꯨ ꯂꯩ ꯒꯨꯞꯇꯥꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯄꯥꯎ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯒꯨꯞꯇꯥꯅ ꯂꯥꯂꯤꯒꯤ ꯃꯔꯦꯡꯕꯥꯟꯗ ꯈꯨꯠ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯤꯔꯒꯦ ꯍꯤꯔꯕꯨ ꯊꯣꯡꯈꯤꯕ ꯒꯥꯔꯤꯗꯨ ꯑꯩꯒꯤ ꯒꯥꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯥ ꯅꯪꯒꯤ ꯒꯥꯔꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯍꯤꯔ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯣ ꯑꯩꯒꯤ ꯒꯥꯔꯤꯅꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯤꯔꯕꯨ ꯊꯣꯡꯈꯤꯕꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯊꯣꯡꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯕꯨ ꯈꯪꯂꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ ꯒꯨꯞꯇꯥꯁꯨ ꯍꯤꯔꯕꯨ ꯂꯧꯈꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯃꯥ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯗꯤꯝꯄꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯁꯤ ꯑꯩꯅ ꯇꯧꯍꯜꯂꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯗꯤꯂꯥꯋꯔꯁꯨ ꯃꯐꯝ ꯑꯗꯨ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯅꯪꯅ ꯊꯧꯖꯥꯟꯕꯤꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯣ ꯊꯣꯝꯕꯤꯗꯨꯕꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯄꯩꯁꯥ ꯄꯤꯖꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯃꯤꯁꯇꯔ ꯒꯨꯞꯇꯥ ꯃꯗꯨꯗꯤ ꯗꯤꯂꯥꯋꯔꯅ ꯂꯥꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯪꯅ ꯅꯊꯧꯅ ꯌꯥꯝꯅ ꯐꯩꯅꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯍꯤꯔꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯁꯤꯔꯥ ꯃꯍꯥꯛꯀꯤ ꯂꯚꯔꯗꯣ ꯃꯥꯅꯤ ꯑꯣ ꯃꯤꯁꯇꯔ ꯂꯚꯔ ꯑꯩꯁꯤꯅ ꯕꯕꯟ ꯀꯧꯏ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯩꯒꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯁꯣꯍꯔꯁꯨ ꯆꯍꯤ 3 ꯐꯥꯔꯦ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯒꯤꯗꯤ ꯂꯥꯂꯤꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯕꯕꯟꯒꯤ ꯃꯈꯣꯔꯤ ꯆꯔꯝ ꯑꯗꯨ ꯆꯤꯡꯈꯠꯂꯗꯨꯅ ꯐꯨꯒꯦ ꯇꯧꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯕꯕꯟ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯗꯤꯂꯥꯋꯔꯁꯅ ꯑꯣꯏ ꯄꯨꯊꯣꯛꯂꯗꯨꯅ ꯂꯥꯂꯤꯒꯤ ꯃꯀꯣꯛꯇ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯒꯨꯞꯇꯥ
ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕꯒꯤ ꯃꯊꯧꯃꯉꯝꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯁꯨ ꯅꯪꯅ ꯇꯤꯡꯕ ꯇꯥꯏ ꯃꯗꯨꯒꯤꯗꯤ ꯍꯤꯔꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯔ ꯆꯅꯤ ꯆꯝꯃꯥ ꯍꯣꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔꯕꯨ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯍꯜꯂꯝꯃꯤ ꯗꯣꯛꯇꯔꯅ ꯍꯤꯔꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯗꯨꯅ ꯂꯩꯔꯝꯂꯤ ꯍꯤꯔꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯅ ꯎꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯗ ꯒꯨꯞꯇꯥꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯗꯤꯂꯥꯋꯔꯅꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯒꯨꯞꯇꯥꯅ ꯂꯥꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯂꯤꯅ ꯍꯤꯔꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯧꯖꯤꯛ ꯍꯤꯔ ꯑꯁꯤ ꯕꯕꯟꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯒꯨꯞꯇꯥꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯒꯨꯞꯇꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯩ ꯍꯤꯔꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯤꯕꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯨꯞꯇꯥꯅ ꯃꯍꯥꯛꯄꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯂꯤ ꯅꯪ ꯉꯥꯎꯈꯠꯂꯛꯀꯅꯨ ꯃꯈꯣꯏꯁꯤ ꯀꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯃꯗꯨꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯤꯔꯕꯨ ꯍꯦꯛ ꯍꯨꯟꯇꯣꯛꯑꯝꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯉꯨ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯂꯥꯛꯀꯦ ꯃꯗꯨ ꯒꯨꯞꯇꯥꯅ ꯍꯣꯏ ꯅꯪ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯎꯅꯦ ꯅꯪꯕꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯈꯤꯕꯁꯨ ꯌꯥꯏꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯔꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯦ ꯆꯪꯉꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯨ ꯃꯗꯨ ꯂꯥꯂꯤꯅ ꯁꯥꯔ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯤꯔꯅ ꯑꯩꯕꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯑꯩꯒ ꯆꯠꯁꯤꯜꯂꯣ ꯊꯥꯖꯕ ꯊꯝꯃꯨ ꯏꯁꯣꯔꯅꯅꯦ ꯍꯤꯔꯁꯦ ꯅꯪꯒꯤꯗꯃꯛꯇ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯂꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯀꯔꯤꯝ ꯇꯧꯔꯨꯁꯦ ꯑꯩ ꯂꯤꯁꯤꯟ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯂꯥꯋꯔꯁꯨ ꯐꯥꯏꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯤꯔꯗ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯥꯏꯟ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯤꯕꯝ ꯑꯁꯤ ꯅꯠꯇ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯤꯂꯥꯋꯔ ꯑꯃꯁꯨꯡ ꯕꯕꯟ ꯆꯪꯂꯛꯇꯨꯅ ꯍꯤꯔꯗ ꯅꯝꯗꯨꯅ ꯁꯥꯏꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯥꯂꯤꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯇꯌꯥꯔ ꯑꯗꯨ ꯄꯪꯆꯔ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯒꯨꯞꯇꯥꯁꯨ ꯒꯥꯔꯤꯒꯤ ꯇꯌꯥꯔ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯦꯟꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯂꯥꯋꯔꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡ ꯇꯦꯛꯍꯟꯕꯁꯤꯒ ꯈꯨꯠ ꯇꯦꯛꯍꯟꯕꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯥꯒꯅꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯕꯕꯟ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯁ ꯍꯣꯁꯄꯤꯇꯥꯜꯁꯤ ꯌꯥꯝꯅ ꯐꯖꯕꯁꯤꯗ ꯅꯣꯡ ꯅꯤನಿꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯔꯥꯅ ꯈꯟꯕꯅꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯔꯤ ꯂꯩ ꯂꯥꯔꯤ ꯂꯥꯛꯄ ꯑꯗꯨ ꯕꯕꯟ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯉꯁꯤꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯗꯦꯛꯄ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯤꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯗꯤꯂꯥꯋꯔꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯒꯦꯁ ꯂꯥꯛꯑꯦꯍꯦ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯂꯥꯋꯔꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯂꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯇꯧꯕꯇꯕꯨ ꯂꯥꯂꯤꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯂꯥꯂꯤꯒ ꯇꯞ ꯇꯥꯅ ꯐꯨꯅꯔꯛꯈꯤ ꯂꯥꯂꯤꯁꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛ ꯗꯤꯂꯥꯋꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯕꯕꯟ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯕꯕꯟꯒ ꯑꯃꯨꯛ ꯂꯥꯂꯤꯒ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯕꯕꯟꯕꯨ ꯂꯥꯂꯤꯅ ꯐꯨꯔꯗꯨꯅ ꯁꯨꯍꯥꯜ ꯔꯥꯗꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯊꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯂꯥꯂꯤꯁꯨ ꯗꯤꯂꯥꯋꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯗꯤꯂꯥꯋꯔꯅ ꯂꯥꯂꯤꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯂꯤ ꯃꯈꯨꯠ ꯍꯟꯈꯤꯗꯦ ꯃꯔꯝꯗꯤ ꯗꯤꯂꯥꯋꯔꯁꯤ ꯍꯤꯔꯒꯤ ꯃꯄꯨꯔꯥꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯃꯔꯩ ꯂꯥꯂꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯍꯤꯔꯒ ꯑꯩꯒ ꯆꯍꯤ 3 ꯊꯥꯞꯅ ꯂꯩꯃꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯈꯥꯏꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯤꯂꯥꯋꯔꯅ ꯂꯥꯂꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯗꯨꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯨ ꯃꯗꯨꯃꯛꯇꯗ ꯅꯪꯒꯤ ꯊꯥꯛ ꯑꯁꯤ ꯅꯪ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯀꯣꯌꯦꯠ ꯑꯗꯨ ꯑꯩꯒꯤ ꯀꯣꯛꯅ ꯊꯝꯂꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤ ꯁꯥꯎꯕ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯗꯤꯂꯥꯋꯔꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯤꯂꯥꯋꯔꯕꯨ ꯐꯛꯂꯥꯡꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯍꯤꯔ ꯑꯗꯨ ꯎꯖꯕ ꯐꯪꯖꯔꯝꯃꯤ ꯍꯤꯔꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ ꯃꯄꯤ ꯏꯔꯥ ꯇꯥꯖꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯨꯠ ꯊꯥꯕ ꯉꯝꯈꯤꯗꯦ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯗꯤꯂꯥꯋꯔꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯂꯥꯂꯤꯒꯤ ꯃꯀꯣꯛꯇ ꯒꯝꯂꯥꯅ ꯊꯥꯈꯤ ꯂꯥꯂꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯗꯨꯅ ꯂꯥꯂꯤꯕꯨ ꯇꯞꯇꯅ ꯐꯨꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯂꯥꯋꯔꯅ ꯂꯥꯂꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅꯅꯦ ꯄꯥꯝꯃꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯇꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯐꯨꯔꯗꯨꯅ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯈꯪꯍꯟꯕꯁꯤꯅ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯅꯪꯒꯤ ꯆꯩꯅꯥꯁꯤꯅ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯂꯤꯕꯨ ꯇꯞꯇꯅ ꯐꯨꯔꯝꯃꯤ ꯃꯗꯨꯒꯤ ꯗꯤꯂꯥꯋꯔꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯂꯥꯂꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯅꯪꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯒꯤꯅꯣ ꯈꯟꯅ ꯆꯩꯅꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯤꯂꯥꯋꯔꯅ ꯀꯗꯥꯏ ꯂꯥꯡꯉꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯄꯤꯟ ꯗ꯭ꯔꯣꯞ ꯁꯥꯏꯂꯦꯟꯁꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗꯣꯛꯇꯔ ꯑꯗꯨ ꯍꯥꯏꯖꯤꯜꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯁꯨ ꯗꯤꯂꯥꯋꯔꯁꯤ ꯒꯨꯟꯗꯥꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯍꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯞ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯂꯥꯋꯔꯗꯤ
ꯃꯍꯥꯛꯀꯤ ꯁꯣꯏꯗꯨ ꯂꯧꯍꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤꯁꯨ ꯁꯣꯛꯂꯗꯨꯅ ꯆꯪꯉꯛꯏ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯗꯤꯂꯥꯋꯔꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯐꯨꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯀꯨꯞꯁꯜꯂꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯇꯞꯇꯥꯅ ꯐꯨꯕꯤꯔꯝꯃꯤ ꯗꯤꯂꯥꯋꯔꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯡꯅ ꯃꯈꯨꯠꯂ ꯂꯣꯏꯅ ꯊꯤꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯔꯁꯨ ꯃꯍꯥꯛ ꯂꯥꯂꯤꯅ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯨ ꯃꯉꯣꯟꯗꯁꯨ ꯐꯥꯎꯈꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯔꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯥꯂꯤꯕꯨ ꯇꯞꯇꯥꯅ ꯐꯨꯔꯛꯈꯤ ꯗꯤꯂꯥꯋꯔꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯏ ꯂꯚꯔ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯊꯤꯗꯤꯌꯨ ꯐꯖꯅ ꯊꯨꯒꯥꯏꯌꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯔꯥꯅ ꯂꯥꯎꯔꯤꯕꯗꯨ ꯍꯤꯔꯁꯨ ꯇꯥꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯗꯨꯅ ꯑꯃꯨꯛꯁꯨ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯈꯤ ꯍꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯂꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯆꯪꯉꯛꯏ ꯍꯟꯅꯃꯨꯛ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯈꯣꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯔꯥꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯈꯨꯠꯍꯟꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯂꯤꯕꯨ ꯐꯨꯔꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯍꯤꯔꯁꯨ ꯁꯤꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯁꯦꯛꯂꯗꯨꯅ ꯍꯤꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯈꯣꯔꯥꯒꯤ ꯃꯐꯤꯗꯨ ꯄꯥꯏꯗꯨꯅ ꯆꯤꯛꯀꯠꯆꯔꯗꯨꯅ ꯍꯧꯒꯠꯆꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯤꯔ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯥꯂꯤ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯨꯔꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯃꯉꯣꯟꯗ ꯍꯥꯒꯠꯆꯕ ꯈꯣꯠꯄꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯍꯤꯔ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯤꯡꯕ ꯉꯝꯖꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤ ꯑꯃꯁꯨꯡ ꯍꯤꯔ ꯑꯁꯤ ꯅꯨꯡꯁꯤꯅꯅ ꯊꯨꯡꯅꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯣꯏꯅꯗꯤ ꯊꯨꯡꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ